Miyoibana science amadi technology da kumang sausilakwi matik nongmogi anau-anauba aikoina manglanda fawba mangkidriba posak kaya amasu leptana puthorakli ngasidagi chahi chamaga tara henbagi mamangda miyoibana sakiba matam adugi khwaidagi chawba lamba leitraba luxurious ship Titanic ngasisu aikoigi marakta sonadi amadi ngangnadi aduk chawkraba fajakraba ship adubu samudra manungda lupkiduna ngasi phawba lokatpa ngamdana leikibgi wali matamgi matung ina anau-anauba Titanic ship dagi hena chawba amadi phajaba kya miyoibana lepa leitana puthori ngasidi miyoibana Titanic haiba matam amagi khwaidagi chawba phajaba ship adudagi saruk kya hena chawba jahasu sare Delhi Dose Manipur na ahan mamagtada mayambu taramna oksiri mayamgi damakta puduna laksariba anauba topic Royal Caribbean's ki The Icon of the Sea channel asida nauna lakbirba nungsijaraba viewers singna subscribe button da click amamamtang nambiduna asigumlaba yam interesting oiraba amati viewers singna kanbirakba topic kya ki video singsu soidna yengbi ngasi gi video asisu channel asibu support leptana tawbiriba viewers amana kanbirakba topic ni amuk video maike pangasi Royal Caribbean's ki The Icon of the Sea sairiba jahaz asidi haujiki oina prithivida khwaidagi chawba cruise ship amani cruise ship haibadi aikoina transportation khakki damakta sizinaba nattabida maru oina entertainment da base tawba ship makhal adubuni hariba cruise ship asi sabada chawrakna 1.65 billion pound changke ing kumja lisingmaga chamapan taragani thoida Titanic hariba ship asina saba matamdadi Titanic na Prithivida khwaidagi chawba ship makhal ama oike adubu haukraba chahi chamga tara henba asidati ahongba kaya ama purakre haujiki inawnawba mega ship ama oiriba The Icon of the Seas asigi mamangdadi Titanic ship asidi yamna pikba jahaz amaga manare The Icon of the Seas sairiba cruise ship asina Titanic tagi saruk manga hena chaw masigi internal volume na 250,800 GT haibadi gross tonnage oiri aduga Titanic na sopnagi 46,328 GT kaktani ship asigi asangma na 1,198 feet oiri aduga Icon of the Seas na Titanic tagisu 35% sangwasu helibani chawkraba cruise ship asina mioi 9,950 accommodate tawba ngami masigi manungda 7,600 guests amadi 2,350 na crew member oigani adubu matam amadadi Titanic na sopnatagi 2,435 guests amadi 892 crew accommodate tawba ngamke amabu oire Royal Caribbean's ki The Icon of the Seas asigi mamangdadi ship khudimak apikpa ship amagumna loina uragani The Icon of the Sea haiba cruise ship asida guest passengers singna makhal kya entertainment amadi activities kya amagi khudong chabasu pangkatawi khudam oin hairabada rock climbing surfing laser deck amadi mini golf su yauri haiba ship asigi 20 deck yauri masiga loina swimming pool taret amadi water slides taruk amasu yauri haiba ship asigi company nesu claim tauri madudi ship asida khwaidagi wangba waterfall khwaidagi wangba water slide amadi khwaidagi chawba water park su yauri haina haiba luxury ship asigi manungda restaurant makhal kyamarum amasu yauri cruise ship asida tonglagadi soidana karino haiba adumadi khanglagani itihasta ihan hanba oina The Icon of the Sea sairiba cruise ship asida LNG haibadi liquefied natural gas na power tawgadawri haiba ship asi 6 multi-fuel Wärtsilä engine na chalaigani haiba engine asi LNG amadi distillate fuel na chalaiba yai ship asida atai atopa energy gi alternatives kya amasu yauri kudam oina fuel cell sinaduna electricity amadi fresh water su puthokkadawribani asigumba technology sinaba ihananba ship asisu Icon of the Sea sairiba cruise asina ihananba oiribani matang asida mayamgi wakalda hujik soidina khanbirabani aduk chawkraba ship asina kya yamna yangna thawba ngamlamgani haiba video asigi makha tarpada amuk punna khangminase speed ki wafam asi lakpadadi chahi chamaga tara henbagi mamangda sakhiba Titanic ka haujiki khwaidagi chawba ship The Icon of the Seas asiga pangkhet khetnate
ship animakna knot 21 to 22 fawba yang thawba ngami aduga maximum speed na 23 knot fawba oi isam samna 25 miles per hour oigani matang asida aikoina khangjinba yaba wafamna cruise ship singi oina speed ta thoidok yengnate maru oina haiba ship makal asidi passenger singbu yamna nungaina entertain tawduna thamba asini khwaidagi yangba cruise ship ama oiriba Cunard ki Queen Mary 2 gi speed asi supnagi knot 30 khaktani hojik ship asigi safety ki matangda amuk laksi aikoina khangle Titanic ship na iceberg ta thomjinduna ship asigi Atlantic phawdun chatpa maiden voyage ta lupki matang maduda unsinkable ship amasuni haina khanakiba leikhi matang asida somna soidina khanglamgani asuk chawkhraba the icon of the seas asigi safety asi thajaba yabra chumi technically haiba ship asisu lupkhibagi possibility dilai atupu yamna tang thokwa thodok ama haibatu oigani maramdi yamna kanba nongnungsicha haiba ship asi hirakna kiba yai atupu haiba thong adu yamna tapna thokani amadi passengers khudimak yamna laina nanthokpa sungamkani Titanic ship adudadi supnatigi lifeboats kunkhak yauki maramaduna passengers khudimak kanma ngamkide adubu chawkraba the icon of the seas asidadi chawraba lifeboats kya amasu yauri amadi passengers amadi crew khudimaksu kannanaba lifeboat kya amasu yauri aduna somna chatpa tarabasu karisu kiningai leitre lakadoriba January 18 ta ihan hanbo oina Miami port gi launch tagdoriba cruise ship asigi ticket mamal asi average stateroom da mi anigi oina $3,500 da hori aduga khwaidigi tangmadana $1 lakh fawba yauri yamna ngagliba amana thajaba yaba report amagi matung ina haiba cruise ship asigi ticket booking asi 2026 fawba tongnaba yaunare haiba asini matam amagi unsinkable ship amani haina khanakiba Titanic su ngasi fawba laukatpa ngamda samudragi leirunungda tinkre amadi the icon of the seas haiba ship asi unsinkable ship amani haina ngasi launari kanana khangba masina anisuba Titanic ama OIKHIBASU matang asida daily dose Manipur na mayamdagi kainanaba yatang nijari amadi video asibu interesting oibirabadi soidina like share tawbiramu amadi channel asibusu support tawbiduna asigumlaba interesting oiraba video kaya ama soidina puduna lakchari